ngasi ayu phongkiba tongan manipuri se phongsing amasum thokiba thaudo wathoksing digi maruoibe I pausing khongasaraga manipur top channel gi maikei digi myam da thamjagi ahanbada mikhal gi phol ayamba ngasi phanglagani mirep kharadi ising chaiduna laknagaduri state asigi tongan mafam taragani thoida ayuk pung nipan digi bot masing thikadari haukiba February kungani panamadi thasigi mangara tangkak anirak thokna pangthokiba taragani thu suba Manipur Legislative Assembly mikhal asigi bot masing thiba hayeng ayuk pung nipan gi hauduna mikhal gi phal ayamba hayeng phanglagani yamna nakna lambanari be Assembly constituency tararungi mirep kharadi bot Karaktabada Eshing thaduna Laknagaduri Tampaki Eshing gi manungda ye school Eshing gi oina BJP gi mirep te Chhatrapati amasum NPP gi mirep Huidrom Bikram masing yamna henadana kanagaduri amasum hairok Eshing gi oina su BJP gi mirep thoksum Radhesham amasum Congress gi mirep Moirangthim Okendro ani asi kanana mai pakadagi haiba khangmamdri Sagolban Assembly constituency gi oina BJP gi mirep RK Imo amasum JDU gi mirep Dr. Khorakpum local ani asi yamna nakna sanagaduri Bisnupur AC gi oina su BJP gi mirep Govidas Konthaujum amasum JDU gi mirep oina Nabakeshur ani asi kanana kagani haiba laina khangmamdri Kaisamthong AC gi oina su NPP gi mirep L Jayantakumar RPI gi mirep Thonaujum Maheshwar amasum Independent mirep Sapam Nishikant gi marakta kanana mai pakani haiba miyamna panabada wanaribani bot masing thibi gi thaba asi tuan ba counting center singa pangthokadori masida ayuk pung nipan tabadagi postal ballot sing thiba hogani loinana pung nipan makhaidagi EVM machine sing thiba hogani masigi damak madi lenaba thabak thoram amadi section thorang punamak sip electoral officer gi miyeng makhara paikhatpa loikre bot thigadaba mafam sing asida mi sathok sin tawba dukan amadi office na singba hangba punamak athingba thamkre amasum covid ki laiset asigi yenglaga bot thibu numit asida bot kabagi rally na singba amata pangthokthana basu ECI na khan kharabni hiramasi gi matang lampel pataliba CEO office ta pangthokiba pawgi mifamama Manipur gi CEO Rajesh Agawal hai hayeng state asigi tuan ba mafam taragani thoire counting hall nipuga matoi sijinaduna thiragani handak pangthokiba mikhal sida Manipur gi apunba voter masing gi sada 89.3 bot hada thoraki hairiba masing asi tara suba state assembly election subnatagi miyoi sada humdraga mapanga point manga amadi taraga matu suba state assembly election dana sada marfuga taruka point mari tamak thadaba thoknarakibani handak bot thadana kiba assembly constituency humpu gi manungda kuntraga taruki apunba voter masingi sada maudra hena bot thadana ba tholaki state asigi oina huanggo e sida apunba voter masingi sada 94.8 bot thadana kibaga loinina khwaidigi wangna bot thadana kiba constituency oiki state asigi oina nupi voter singna nupa voter dagi bot thadabagi sangsu yamna hen wangki apunba nupi voter gi sada 90.5 bot thadana ki loinana nupa voter gi apunba masingi manungda sada 87.9 bot thadana ki makasa tarapoina to papawa mana angang singi yauna mahisang khudima ngasidagi hanglagani nauna miyoi tara positive oire amalekhitre haukiba kumja English singaniga kungi March thadagi state asida covid license sandokpa hawraktuna mailoisang singthong londuna offline class amata tawduna lairakibadu state asida covid ki phibum khara makai fagalakliba sigi yenglaga hayengdigi mailoisang punamak mahuksagum offline class pangtokpa hawragani hari state asida covid ki wave ahumaki akanba saitheng mai unakiba maramna thengthang kaya da class 9 amadi mathakta tamliba mairoi singo inadi offline class tawnabi ge ayaba pigrabasu lower class singo inadi housing power offline class amata tawdana lairakibani adubu ngasi Manipulenga ki education age ki commissioner M Hari Krishna na order ama thoktuna hayengdagi nursery yauna lower class singsu offline class mapung fan haunaba khangalakibani order asina makhatana hai haukiba kumja English singaniga kunga mathogi November mapanda Manipulenga na thokiba order amagi housing state asida covid ki hantharakliba masal asi yenglaga state asida lairiba residential school hostel boarding amadi coaching institution mahuksagum mapung fana hangba yaragani adumona ma hariba mailoisang singa sida India government ki tuan ministry singna piba guidelines amadi SOP sing mahiroi oza amadi stafun amana mapung fana ngakna sakadabani masjid sunatana Manipulenga ki mari lenaba department singna matam gi oina thokpa sana kanon singadu mapung fana sakadabani loinana oza amadi vaccine kapagi sahi suraba mahiroi punama mapung fana vaccine kapthokadabani hainasu education age ki commissioner na thola thadurakiba sirul asinasu makhatana khangalakli
Amaramda Manipur haukiba pung kunga mari asigi manungda sample lising amaga sahumga humdraga humdoi test tawbada miyoi taratamak positive oiba thengnaduna positivity rate 0.7 da leire haina COVID-19 kamal control room na thadorokpa sirol amana khangalakli Sirol asigi matung ina nauna positive oiba thengna khrabasing adu Impal West dagi mari Thawbal dagi ama Bisnupur dagi ani Tengnopal dagi ama amadi Urkhul dagi anini makhoi naramasingi khungul liba masu makhoi gi laifam sing cantonment area haina lakthokpagi thabak paikhatpa haukhre haina pausna phungdorakli atopa pawmana mu mikhal mai pakpagi harau khongsat athingba thamkhre mikhal gi phal lakthoklaba matungda tholakpa yaba irang sing laksinanaba election commission of India na board masing thiba loiraba matungda miam hupna harau nungaiba phungdokpagi khongsat pangthokpada athingba thamli hari election commission of India na mamangna thokiba cherol amada mikhal gi Falak thoklaba matungna mai paklaba mirep adugidamak harau nungaibigi khongsat chatpa yaroi haina thingma thamkhibani mai paklaba mirep aduna mari leinaba RO digi mai pakpagi certificate lawba lakpa matamda mirep masana tragana makna ayaba piraba mihut aduna aduga loinana miyoi ani dagi hena lakpa yaroi haina su election commission of India na athingma thamkhiba leikrabani athingba si covid laiset ki yenglaga thamkhiba oiraba sunga si fawda election commission athingba si handokhiba leitri Election Commission of India na thamkiba athingba sibu ngakna mirep singa masung political parties singi mute singa masung workers singa satpibana district administration Impal West su oiriba ts kiran kumar na miyam da appeal tawri mana hai board masing thiba numita mirep oiriba singa masung makhoi bu sogatpo mioi singda nungnang ba pokhanba yaba thaudok sing thokpadagi ngak thoknana ba masu mikhal matungi pamdaba thaudok thokpa thingnana ba gidama mirep singi counting agent singna RO singna khuyek piraga official oina Thokpa Mikhal gi bot masing piba pumloi loiraba matungda pau pibinaba appeal tawki election commission gi athingba leibana bot masing thiba numita mai paklaba mirep sing amasung makhoi bu sogatpa singna harau nungai bagi khongsat satpa athingba leiri loina kanagumana harau nungai ba phongdokpa matamda mai thi horba mirep sing gi laikai natragna thongal law khongba tawbana singba athingba thamle haina pausi sida phongdokhi Amaromda kumza English singaniga kuninga mathoina Assam yauna pangthokiba mikhal singdasu election commission of India na sigumba mikhal gi mai pakpi khongsat asi thingduna lakhibani loinana irang thoptana ba akan mamiyeng sangduna lakhibani mamangna thokiba thodok yara mikhal da mai paklaba mirep singmu sogatpa miyoi singa maithi horoba mirep singmu sogatpa miyoi singi marakta nungaina da bathokpa masu irang kya tholaktuna law and order asoba kai batholakpa yaba leibana asigumba election commission of India gi khongsat asi taramna oi haina saknai politician amana su phungdorakli mikhal matungna mai pakpi khongsat pangthokpada ka hena law khongduna harauba phongdokpana mikhal mai thiobagi nuaitaba phawriba mirep singa masum makhoibu sogatpa singda hena thamoide nuaitaba phawnanaba masa oibana khana sainaba tholaknabigi maram ohele maram sina siguma mikhal matungi irang singa si matam sana thingnabagi dama election commission of India na covid ki yenglaga thokiba guidelines oirabasu makha sathaduna siguma ka henwa thorang tholakpadagi thingnaba lakholakliba khongthang asibo mirep oiriba masum political party singi loinena makhoigi workers sing ngakna satpam thoi haina politician aduna su makhatana phongdorakli magna hai mamangna pangthokiba mikhal singdagi handaki mikhal asidana hena irang thokibana mikhal gi fallak thoraba matungna su mafam kya da irang tholakpa yabigi singna bale maram sinda mari leina balenga ke authority singna siguma thaudok sing tholakpa thingnaba gidama mikup nahum singna leibaga loinan lokhatpam thokpa thabak sing matam chana lokhatpina basu appeal torakli Tendakpa pawng khutanga mayamda hapsaramge Manipur State Central Library mathau tawraktaba sahi ani henkre Lairik pazage lakpa miyoy amata changhandre anauba lairik sing laikidre Covid laisat lakhibadigi sahi ani hena lairik paba miyoy sing changbara thingba laibadigi mathau tawduna laire amasung Covid laisat khara hantharakpana April thadagi di lairik paba miyoy sing changbara ayaba pinaba honari hari Pauksi Eshing library is the set to na COVID lakraba matung kari phibam the lady handing siluba matam na phibam sing asi khang ngam lakhibani hiramasiga mari lainana library asi gi oiriba phibam singi matangda thejilubu da lengak na phon matik sana thadaraktabadigi Manipur gi amata ngairaba central library asi salaina bu honabada awaba kya mayukna duna lairi lamdam asigi oina yamna asoba lairi ki pukai oiriba central library asi salaibada tangai fadana sangadaba staff ki masingdagi yamna hanthana lairi Library ama mapung fana thabak tawna bohona bada yamdrabada staff kun gamari ti mathautai adu ba haujuk library asida supnatagi staff taraga mathoi khaktana thabak tawri staff masing suna lairambadagi pension satnakhiba kayagi muhut sinjilaktabana khudongsa daba singa simayong narakpani
Library asida librarians mari legadabagi manungda ama fawba leitana chalairi masida natana sweeper grade 4 amade atai office ki thabak sugudaba staff kya so amata leite pausi asina satunu yengsiluba matamna su library manungda tarutanana leibagi mami tahaude lairik pagadaba table sing of full thangdun lehabu thengnar khiena pausna phongdorakli atoba pawmana BJP gi office mai pakpagi thauram pangthoknaba semsakre singi assembly constituency singda sit mari manga damak phanglagani congress taragani thu suba manipur legislative assembly gi mikal asida BJP na sit nifu dagi tadana phangani haina thajaba thambaga loinana hayeng mikal gi folek phangbaga mai pakpagi asoba thauram pangthoknana ba manipur fire service ki fire tender sing seasonaduna kaisampata leiba party si office complex ningthina sem saba hokre Thambal Sanglen ki office complex party si workers sing loinana ising Chaiduna sit singma ki thabak sataki social service tawkhibagi marueba maramdi hayeng mikal mai paklaba Mirep sing party si office ta loinama thomjinara kadori madugi dama asobo mafam ama sem sabagi tangai fadaba leibadigi ising Chaiduna sit singmani haina party si masin chatpa misa amana phongdorakli Amaramda Indian National Congress na BJP bo handak mikhala sida sit kungi makhada phangani haina pari mikhala sida party amatana lengak semba yaba masing phangma ngamloidabana chungsinab lenga ma legani maramaduna Congress na wakhalon manaba party single loinana lengak semnana ba thorang tori thorang asi gi saru ama oina Congress ki mai pakane haina thajaba thamba Mirep kunga manga rom ngasisu Imphal gi classic grandeur kem tawduna lady lenga ama semnaba wakhalon ni yumpham oiraga AICC na party asigi masak naiba mioi kaya marum thajilakre party asigi Lok Sabha deputy leader oiriba Gaurav ngasi Imphal thunglare AICC gi lusingba singa sina Congress ka satminaba yagani haina panaba tuan political party singi lusingba singuna duna wari saba khre chungsinnagadoriba party singna karigoma Congress gi masing hen ki bataragadi state minister gi post Congress na lawroi haina fawa satminagadoriba party singda thajaba pikhi laikre so hari Mara sida Janata Dal United ki ticket Mirep oigadabasing oiba numidangi saklenama party asina sinduna hotel yaifabada phangthokre saklena du JDU gi MP manga amasuma kok thongbo lusingba kaya marum saru yakhi hayengi mikhal gi phal hek phangmuga mai paklabasing tangai fadaba leiragadi Delhi da punana ba thorang tawbagi khudam phangi hainasu pausna phongdorakli tentak patopa pawmana mai phangkidabana 6 fair tawna ba Russia da appeal tokre Ukraine amadi Russia ni gi marakta satharakli balan asina mai phangan khidraba Sanabel nuclear power plant amukhana semjin sajina ba matam khra sathariba lal asin lepnaba Ukraine gi maikedi gi Russia da appeal tokre pausina Ukraine gi nuclear company Energoktam kowa amana salaiba nuclear power plant asi mai phangdabana radiation leak oirakpagi oithokpa sauna leire company asina phongdokhibada high voltage power line kaya seasonary plan asi semjinana bo hona bada leba anigi sathari lal asina ayet po hele plan asi Russian force na khudum chansin kibadigi phibam asi oirakpani makhatana nuclear fuel asi ingthana na bo hona dravadi makhal kya gi radioactive substance sing soidna tholagani adu Ukraine gi foreign minister Dmytrona tweet tawdun hai hauzik ki oina khaksinduna thamba diesel generator singa sina pung nifuga nipandagi hena plan asida sejina bangamloi masigi matungda di nuclear fuel gi ingthana bu khudong chaba sing leptuna radiation sing leak oirakani Putin gi barbaric oiba lal asina Europe pumba yamna satiba phibam amada lehengani lal asi matam khra athubada lepkadabani malem gi leiriba community khudimona su Russia da lal asi leptuna power plant asi semjin sajinabagi matam pigadabani haki amaramda United Nations ki International Atomic Energy Agency na thagalakhiba tweet amada hai hauzik Sanabel nuclear plant oidiba phimasi electric ki supply yaudrabasu ingthan mangangani hari ningsingba yai nuclear power plant asi Russian force in February 13 da khudum chansinduna amanga ta thokon kibani hain supalakli Russia amasum Ukraine anigi conflict gi matangna mayamda update pijaramge mal nifu gi convoy da lakliba teng singi manungda Russian troops ingbadagi shiraba yai report Laknagaduri numit sing the Ukraine gi temperatures amuk hena nem tharakaduri bana teng singi mal nifu sangma convoy da lakliba Russian lanmi sing du ingbadagi shiraba yai Russia gi lanmi sing adu karigum engine adu salaidrabadi Russian army sing adu gidama makhoi gi teng sing adu asoba refrigerator sing on khragani hain Build Security Foundation gi senior defense expert am oriba Grand Newsweek na phongdokre
nupa masasing aduna ngaiba tawroidabani makhoi tholakadabani umang tamna khong satpa du hogadabne amasum siba yauna ayingbadu mayoknadanaba makhoi masamo hotnagadabani haina senior defense expert aduna haiki Ukraine gi konung kif tamna lakliba teng singi sanglaba kanboy du lan adugi marakta taptharakhibada nungnangba singadu amuk hena wangkatre hausing Russia gi teng singi kanboy du city center dagi mile taraga mapal lapada leiri haina the independent gi pauna haiki Seoul sigi mayai sanglakpa matam adu waidadi nongpok thangbo Europe asi thunamak ayawi thakta inglagani matam adura temperature asi -20 degree Celsius yaun inglaba yai Ukraine gi konung kif ki mafam singdi hanana Celsius degree -10 yaukre makrina hantharakhiba Russia gi teng sing adu ton nifu henbegi freezer sing natana atai amata oirak loi haina the Daily Mail da hanagi British Army gi Major Kevin Price naiki amasum Arctic style warfare gi damak thorang torokhidaba troops singi wakhal thona adu sathina ingbegi film sing asina mangan khragani haina su mangna makhataki tongan ba pau kya na phongdorakhibda mechanical gi khudongsa daba kya marum amasum fuel supply gi wat gi khudongsa daba singi maramdagi teng singi kanbue du leptuna laikre hairi sathina ingsilakliba temperature aduna Ukraine thadoktuna selakliba refugee lising kya adugi damaksu khudongsa daba thogali Seoul anirongi mamangda Russia na horakhiba lan adugi matungdagi miyoi lakun hena Ukraine thadoktuna lanjena khre Russia na new Nazi singni hariba Ukraine gi lusingba sing adubu mafam laukthoknaba masum leba adubu khulai pahendanaba special military operation amani haiba thaba adu Moscow na satharakhibani maraksida Ukraine gi nongphok thangba Severodonetsk da Russia military gi attack amada yamdrabra miyoi 10 sikre amasum Lugansk region gi damo mafam dugi official amana telegram na tharakpa statement amada mi laiba yum sing amasum town adugi atai building sing the Russia military na nongmai kablaki haina nungsup lebak sing gi sensang sing gi pak sawa pakhum ama pina ba Russia na thorang tawri amasum madugi nungsup ki khwai gi maroiba area sing da yamna thuna sapu fangani haina ngasi yum sakase numita nungsup lebak sing na warning tawkre Russia gi pakhum yamna athubo igani aduga wakhal khanthani oihangani amasum arubu oigani haina foreign ministry gi department economic cooperation gi director Damistri na warul paladuna RIA news agency na haki Russia lan misingna langoi sankraba kha thangba hi thangphum city Mariupol adu yauna humanitarian corridor tareta misam sing laukthoknaba Ukraine ngasi yumsa kasanumita hotnaragani haina deputy prime minister Iriana Beresukna suhaki maraksida Chernobyl nuclear plant power line repair tonaba Ukraine 6 fair gi appeal tokre kariguma electricity mutpagi thaudo makha sa tharaklabadi radiation leak oirakpa yai hairaduna Chernobyl nuclear power plant aduda power line ama repair toba yahanana ba Russia na sodanama kudakta matam khara gi oiba 6 fair ama nga kadabani haina Ukraine gi foreign minister Damistri Kulebana yumsa kasunumita haikre haina supaus na phongdorakli Makasa tarakpoina topa maruiba pau khara AR attack tarakre ngase yuk pung taret khara helakpa sakpi korong police station gi manungsan me Indo-Myanmar border pillar number 49 amasum 40 ga nakna na leiba khongtal gi mafum amada UG group amana mari suba Assam Rifles ki ROP party amada bom amasum nongmai kapsinduna attack tarakre hari thaudo do mafam adu mari suba Assam Rifles ki personnel singna Mauk sagum khongna road opening patrol ROP amasum area domination gi duty pangthoklingai da thokibani hari Assam Rifles ki makedigi UG singi attack aduda khut handuna bom amasum nongmoina singba sijinaduna minute khara khut thokna ki hari adu moina ma thaudo oduna nakalani gi marakta aso open yaukibagi pawdi numidang athengba fawda official oina phangmangam khidri loina UG group amatana su thaudo odugi matana claim torakpa lekhidri hain spalakli Amaromdana police commando sing kalefu kandre fugi phibamda thambirabra west amasum east ki commando personnel sing khulai thadoktuna protest tawrure counter insurgency operation CI ops amasum law and order maintenance da round the clock mathok torakpadigi ahanbada rapid action police force RAPF haiduna hawdokraba hawjingna commando haiduna Manipur police department gi maruebi unit ama oiriba commando personnel sing Manipur lengana hakthengna home department na kalefu kandrefu gi phibamna thambirabra habi wang songthorakle wang singa sinumidang weram Imphal East amasum Imphal West district police commando gi tuan rank and file gi personnel singna masada issue tawba service weapon sing thadoktuna protest tawkiba thaudok tagi tholakibani
police command personnel sinanga si chatakhiba disarm protest aduga mari lainana phangba pauna haibida tha sigi ani de Imphal West District Police ki officer amana lusingba team ama Imphal East District Police Commando gi team amaga loinana combined team ama semduna Kangpokpi district ki Kalapara ra akhanaba duty amagidama assign tawki haidi Imphal West District Police ki khutpu aduda tongan ma team ahom papa yankhai ga mathoi might humfugani thu amasum bullet manga yawki haidi district ani ki combined commando team aduna Kangpokpi district ki mafam adura sangsinduna tangai fadaba mathau tarakpadagi fracking amasum checking ki thabak pangthoki madura combined team ki personnel suna fracking amasum checking chathabada cooperation piraktaba yorakpadagi combined team ga makhoina fracking amasum checking chathakiba miyoi singi manungdagi amaga gi marakta ungkhatna ba thoki hari adomoina ma kaina thangda miyoi du masana masawo KSO gi member ni haiduna sakta lakhibaga loinana miyoi du su yu thaksilaga lakhibani hari adubu miyoi du medical test na chingba amata tawduna Kangpokpi district police ki additional SP na thadokibani hari tasingama combined commando team gi personnel sing adu KSO na ban tawgani haina laktholamnaga handokle amuk hairakhrabasu ban tawgani haiduna lakthorakpaga mari leinana thasi gi mangara pangthokiba ni super face ki mikhal gi mangoinana mathau pangthokpa sakhibani hari adumoina ma hojikna combined team adu yawkiba commando personnel sing gi maraktagi Imphal West ki amasum East ki amabu service tagi suspend tawduna makhoi ani gi mathakte action lokhalagani haibigi wafam tholakpani hari lenga ki maike digi thangalakli ba khongthang asibu commando personnel sing asina ayuk nungthil numidang amasum ahin khaktana mathau su pangthokpa aduga onsinduna action launabasu honarakpa thawong asidi makhoigi model sokanduna demoralize tawna bo honarakpa thawong ni hairaduna makhoi masada issue taw service weapon WT setna singba punamak thadok tuna protest tawrakhibani hari adumaina ma commando personnel sing aduna protest tawrakpadagi mari lenaba authority gi marakta yasinaba puraktuna amuk nemthan khari adumaina ma commando personnel singda yengbiriba miyang amasum loinariba mawong sidi makhoi bukale fu aduga kandre fubagi fibamni haibagi wafamsu fongdorakli tentang state sigi wangmra thokpa pamana nungthangna attack tawramba YouTuber Phakre Sayolasi angan besarukta South Korea gi ruling Democratic Party ki presidential candidate Lee Jae-myung gi campaign event amada party sigi chip songing gilda attack tawkhibigi moral sikraba YouTuber amagi mayokta yumsakasa numita Seoul court amana arrest warrant issue tawkhre Seoul Western District Court na masagi sai humdra helaba miyedu cn khiba yabigi singnaba laibigi warrant adu issue tawkhibani miyoi adu yumsakasa numiki presidential mikhal gidama Seoul campaign tawriba party gi chip song gi makokta nungthangna hanjina thabagi moral siribani haina Honhap News Agency gi report na haidi thaudo adu soklaba song leba pokwa numita hospital gi discharge tawki yumsakasa gi angan bada court puthokiba accuse aduna thaudo adu gi matangna ma khoirang ko sauna badigi attack adu satakhibani hairaduna madugi damakta apologize tawki Lushila point at the Pong to a man that Hamzagi, Zun Yaroba Sayol COVID ki Marisubu wave, Laknagaduri COVID ki Berenasi Delta Gum Satigani export, COVID Kahum Subu web as Lushila Glavasu Laknagaduri Bazun Tagi Aroba Sayol Hibadi, Tang Kungani Twitting Kungum the Marisubu wave, Laknagaduri Basi, Hena Sativa Pibum Amamayo, Narabi Yahan exports in Makedi Fondokli. Exports in Makedi Hibana Marisubu COVID ki web to Mayo Nagaduriba, web as Delta Gumna. Hena sativa infection to one gani house power going anova variant amata thengnabadi leitri adumapo variant asi alpha masum delta gi mong laigani University of Edinburgh UK da viral evolution gi studies chathariba Andruna scientific journal Nature wapam asi fongdokibani experts ngi makedi gi haiban anova variant asina thakhar gi manungna paksna sandorakani atopa studies amana hairibadi mathangi COVID variant asi tungan mawong anida sandorakpa yai Omicron asi anauba variant oiroi adumapu malem gi oina COVID vaccination asi paksana sathanabana anauba variant asina vaccine kapa miyoi kaya yamna infect tawhongadagi haibadudi khangmangamdri adobo experts singi mot matung inadi COVID ki marisubu web asi June gi aroiba sayol gi hauraga August thada masigi akanba peak oigani duga October thada pandemic asi luisingani hairi henasu pawsna makhatarakli Marasida Hyderabad based over pharmaceutical company biological ina say mga dagi taragan ti fob gimanung dilay angang singgoina COVID-19 gi vaccine Corbebex as emergency use authorization gi apply to kreso haidi adu house ko ina di matang ase lusin jarage pathok sagi blo ki bulan ki yaurs mem ngak pi gi ni du mem ngasi de no update mem da tawzarake mem pun miyang tamina sen thank you